Bema kaino, aludu mapumoy na hapage hayro. Bema. Kay hage pupua. Ngarangi nupadubu nanga hana khangnabro. Hayune. Pupu kaisu chairoi. Pupua. Hayune. Hekta hayune. Diu da igi senior orakpani. Mari kari sulai na debo eradina. Isu da usita begina. Pupu thik tawge tawbani. Nate pupu laini aina haidi. Mado aiga chumna sum khangnabani. Namado laijaramlabadi nangi pungungi wado karino haibado namada hangamgadabani. Adubu pupuna nangi imasu babasu loina oirabanina pupuna hangibani. Nupa masadu laikaigi angangsingna thina phubikramani. Nate nakhoi wado irenjana ngangnaba yadro. Hana sauna khonaba lairbasu wado irenjana ngangnagadabani. Aikhoi society sidine achum maran karino hana khangdringai dene midna ubaduna achummane haina hekta wareb lobuna hanbane aduna cheksin gadaban ai lale pupu ai matungda adum mathokdana bhotnaraki maisa khang bagai dro nang gise Bomcha wayam ngang kanu tahingde thaunabu odom farine nati mi le kai changaga nupi chinguido taningde habne ibungo nungsibai dine lottery ticket ka puguman nangna nungsijari bandu piduni yarak laba nang lottery phawre yarak targana forsa kem khalu nu anobu tikem ka lore idea am nei kaino nangsa hu thaktana si hogdore na aina nupi dir pauk tam lorge aduda nangi mingani ka banu pido lak pringsi lak pula aba ibungo nang lottery phawre he wathi do kitor nu yare wathi nati ai haiji hanadagi kharaga waraudana laire oidaba mu haijalaga hena warau hala jare nangi dubo adu wargana hudo senki thaodana